Ngara numida wena fonki ba panam pau se digi maru ba pau khara khangasara ka miyamda khudo tamjige kuki singna oida pata banga magi thabak leptrabade hena sawi irang tholak pa yai ZUC Manipur Naga Youth Organization amade RPI athawale na su akan mamong da kandem tawrakle kuki singna aramba wafam kaya asumba saduna ngang sakliba amade satharakliba ka hemba thong sing asi leptrabade Jero furup singa kuki singa ki marakta hena asawa irang tholak payay haina Zariang Long United Committee ZUC Manipur na section 1 thamlakli namdulong da ngasi pangthopa paugi mifam amada ZUC gi Manipur gi president Maibon Phawmai na mathaki wafam ase phongdoladuna mahak nahai ngarang Kangpopi district ki Konsakul Belesa khunja singna yum sana balam sengdopagi thabak satharingai da khulai matiksa na pairava kuki miyoi kaya laktuna tawriba thaba adu lepnaba kihanbaga loinana Konsakul Beles Chief Emson Aboymai sa yangkay manga amade Beles Chairman di Adam sa inipuga mga bo tamtina purambadagi hausu irim saleng sa thado na layri kay hemba kuki githong sing asilup achina akamamong da yaning day kuki sing na satakhibu thong adu kay hemba thong ni haraduna mitom na mapugi lammulaga layba haibasi asumba nate Aranba wafam kaya tengkang kaya da kuki na hajinduna sa tharakliba thong asi asuma khata na sa tharakpa tarabade Jero furup singa kuki ga aniga gi marakta asoboy irang ama tholak payay hiram masida Manipur lenga ki mapu oina layriba Governor Chief Secretary na khulai pajina lakhiba sing adu kana kanano adu ga suda layba kadar sing oiraga na makoy na tawriba thong sing adu yade hadina logi oiba thabok lokhatpiyu maduna trabadi pamdaba thongdok ka hena tholak payay haina su phongdokki mangna makha taraduna Zaliang Lo United Committee Manipur gi makedagi Manipur da khundaminariba Yero furup sing asi yamna nungsi chanana laiminaba ingtapa Manipur ama oina leiba pamjai masida mitop khara na chatharak leba thong sing asina asuma makhata na chatharakpada lengang na yengduna leirabadi yamna sawa thooningdaba thodok tholak loi haningai leiti hainasu section wafam thamlakle Amaramda Manipur Naga Youth Organization na thadorapa chero amadasu Kuki Amber Interest sing maru oina wifi kuki na khunja sing gi chief amade Beles Chairman yauna khunja sing arang tamthina phurangkiba thong adubu akamamong da yaningda phongdarakle serol sinhai Naga amasung wifi kuki ani gi marakta kamune feeling amasakatuna Lairon wifi gi khunja sing amade Setila elegant setara sing na Konsakul da asiguma thong kaya mamangdagi hauna sathaduna lakle Konsakul asining sing bathok traba matamdagi liangmai lol ngangba Daliang Long MP gi khul amani Kangpopi district ta khundaliba liangmai lol ngangba minority community asigi mathakta phujabagi thong kaya khulai paiba kuki burntal singna leptuna satharakle amadi masida kukina namna leiba district administration na su sagwatle Daliang Long MP community yaungna nagamyamna wifi kuki gi thong asi khangduna lakpani adubu ngasidi khangbagi pangal adu loisilakle Communal oiba Kangpopi District Administration ki makhada Zaliang Lo MP maru oina liangmai amasung atay minority Naga tribe singna victim oiduna lakle maramasna central government na makhata na kuki khulai fiber singna Konsakul amade atay Naga ki khul singda attack sa tharakliba si thingbinaba su pungning singsilakle nakalamaramda Kangpopi District ki manungchana Konsaram khul gi ningtaw Emson Aboymai amade khul asigi chairman di Adambu Kuki sina minungsi laitana tamthina phurambagi thong akamamong da kandem tawbaga loinana pangdabagi thong ni haina RPR thawale Manipur gi makedagi phungdorakle thawdo aduda chenaba khudima phagatana logi oiba thabak chap chana chairak phangangadabani haina party asigi makedagi mari leinaba singna taksilakle ngarangi thawdo aduda soktun remse leikatnariba Konsaram khulgi ningtho Emson Aboymai amade Chairman di Adam gi hakchangi phibam yengsimba lapagi khongchatta RPR athawale Manipur State General Secretary BN Saramana mathaki wafam asi phongdol aduna makhata na hai kuki singna chathakiba thong ado soikhiba lankhiba nate Konsaram khulge luchingba ani asibota singna halagi khana chathakiba thong ni haibase mayek singna takle ngarangi thawdo asina ahanba nate mamangda su Konsaram Naga khul asigi luchingba sing kuki singna kayarak hanna phujaiba thawdok thokpa laikre Thong asibu lamdam asigi yellow furup singbu kuki sing na ngahak laitana khatnaba hauduna irang saganaba hotnabani lawi haina mahakna phongdokhi makha tarapa pauda
ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯀꯧꯕ꯭ꯔꯨ ꯀꯥꯁꯤ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯃꯩꯇꯩꯁꯤꯡꯒꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟꯁꯤꯡ ꯉꯥꯛ-ꯁꯦꯟꯅꯕ ꯑꯃꯗꯤ ꯃꯅꯤꯡꯇꯝꯅ ꯈꯨꯔꯨꯝꯍꯟꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯗꯦꯜꯂꯤ ꯃꯩꯇꯩ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ (CMCC)ꯅ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯉꯁꯤ ꯀꯧꯕ꯭ꯔꯨ ꯀꯥꯁꯤ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯟꯅꯒꯨꯝ ꯃꯩꯇꯩꯁꯤꯡꯅ ꯀꯧꯕ꯭ꯔꯨ ꯆꯤꯡ ꯀꯥꯕ ꯐꯪꯍꯟꯕꯤꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯔꯥꯏꯠꯁ ꯐꯪꯍꯟꯕꯤꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯩꯇꯩꯁꯤꯡꯒꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟ ꯑꯃ ꯑꯣꯏꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯨꯔꯨꯝꯕ ꯆꯠꯅꯔꯤꯕ ꯀꯧꯕ꯭ꯔꯨ ꯆꯤꯡ ꯀꯥꯕ, ꯊꯥꯡꯖꯤꯡ ꯆꯤꯡ ꯀꯥꯕ, ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯩꯇꯩꯁꯤꯡꯅ ꯆꯍꯤ 2 ꯑꯁꯤ ꯀꯥꯕ ꯉꯝꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯩꯇꯩꯒꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝꯁꯤꯡ ꯑꯁꯤꯗ ꯏꯅꯤꯡꯇꯝꯅ ꯆꯠꯄ ꯉꯝꯍꯟꯕꯤꯅꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯗꯨꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯐꯥꯎꯕ ꯗꯦꯜꯂꯤꯒꯤ ꯖꯟꯇꯔ ꯃꯟꯇꯔꯗ ꯀꯧꯕ꯭ꯔꯨ ꯀꯥꯁꯤ ꯍꯥꯏꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ DMCCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯃꯩꯇꯩꯁꯤꯡꯒꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯀꯧꯕ꯭ꯔꯨ ꯆꯤꯡ, ꯊꯥꯡꯖꯤꯡ ꯆꯤꯡ ꯑꯃꯁꯨꯡ ꯋꯥꯡꯕ꯭ꯔꯦꯟ ꯈꯨꯔꯨꯝꯕꯗ ꯑꯊꯤꯡꯕ ꯊꯝꯂꯤꯕ ꯑꯁꯤ ꯂꯩꯍꯟꯕꯤꯒꯅꯨ, ꯏꯔꯥꯡ ꯑꯁꯤꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯃꯩꯇꯩꯒꯤ ꯁꯦꯡꯂꯕ ꯂꯥꯏꯁꯪꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒ ꯂꯣꯏꯅꯅ ꯅꯤꯡꯊꯤꯅ ꯉꯥꯛ-ꯁꯦꯟꯕꯤꯌꯨ, ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯣꯏꯕ ꯄꯥꯟꯗꯝꯗ ꯁꯦꯛꯇꯔꯤꯌꯥꯟ ꯆꯤꯟ-ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯕꯨ ꯌꯣꯛꯈꯠꯄ ꯑꯃꯗꯤ ꯁꯧꯒꯠꯄ ꯂꯦꯞꯄꯤꯌꯨ, IDPꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯕꯤꯌꯨ ꯑꯃꯗꯤ ꯌꯦꯜꯂꯧꯃꯤ ꯃꯩꯇꯩꯁꯤꯡꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯃꯗꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠꯁꯤꯡ ꯃꯥꯡꯍꯟꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯃꯩꯇꯩꯅ ꯄꯤꯁ ꯑꯃꯗꯤ ꯂꯣ ꯍꯥꯏꯕꯁꯤꯗ ꯊꯥꯖꯕ ꯊꯝꯂꯤ꯫ ꯖꯁꯇꯤꯁ ꯐꯪꯍꯟꯕꯗ ꯊꯤꯡꯊꯕ ꯍꯥꯏꯕꯁꯤ ꯖꯁꯇꯤꯁꯄꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯅꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯑꯃꯔꯅꯥꯊ ꯖꯇ꯭ꯔꯥ ꯊꯤꯡꯂꯕꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯤꯗꯃꯛ ꯃꯩꯇꯩꯁꯤꯡꯕꯨ ꯀꯧꯕ꯭ꯔꯨ ꯆꯤꯡ ꯀꯥꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯐꯪꯍꯟꯗꯕꯅꯣ? ꯀꯧꯕ꯭ꯔꯨ ꯆꯤꯡ ꯑꯁꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤꯒꯤ ꯌꯦꯜꯂꯧꯃꯤꯁꯤꯡꯒꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯃꯁꯤꯕꯨ ꯉꯥꯛ-ꯁꯦꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯦꯡꯗ꯭ꯔꯕ ꯊꯧꯗꯥꯡꯅꯤ꯫ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯃꯩꯇꯩꯅ ꯆꯍꯤꯒꯤ ꯑꯣꯏꯅ ꯀꯧꯕ꯭ꯔꯨ ꯆꯤꯡ ꯀꯥꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯁꯂꯥꯏꯔꯦꯟ ꯁꯤꯗꯥꯕ, ꯀ꯭ꯔꯤꯌꯦꯇꯔ ꯑꯃꯁꯨꯡ ꯂꯥꯏꯃꯦꯔꯦꯜ ꯁꯤꯗꯥꯕꯤ ꯁꯨꯄ꯭ꯔꯤꯝ ꯒꯣꯗꯦꯁꯄꯨ ꯈꯨꯔꯨꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯨꯝꯖꯥ 2018ꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯩꯇꯩꯅ ꯀꯧꯕ꯭ꯔꯨ ꯆꯤꯡ ꯀꯥꯕꯗ ꯑꯊꯤꯡꯕ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯦꯔꯥꯁꯤꯇꯤ ꯔꯨꯜ ꯊꯝꯂꯒꯁꯨ ꯃꯥꯔꯆ ꯊꯥꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯐꯝꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯦꯟꯇꯔꯒꯤ ꯋꯥꯔꯦꯞ ꯏꯟꯗꯕꯒ ꯂꯣꯏꯅꯅ ꯃꯩꯇꯩꯒꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯗ ꯑꯗꯨꯃꯛ ꯑꯊꯤꯡꯕ ꯊꯝꯂꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯗꯨꯅ ꯄꯜꯂꯤ꯫ ꯃꯅꯤꯄꯨꯔ ꯍꯤꯜ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛ ꯁꯨꯞꯅꯒꯤ ꯑꯄꯨꯟꯕ ꯄꯥꯛ ꯆꯥꯎꯕꯒꯤ ꯆꯥꯗ 6 ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯂꯣꯅꯤꯌꯦꯜ ꯏꯔꯥꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯍꯥꯏꯅ ꯑꯅꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯆꯍꯤ 5,000ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯖꯔꯤꯕ ꯃꯩꯇꯩꯁꯤꯡ ꯉꯁꯤꯗꯤ ꯃꯁꯥꯒꯤ ꯃꯔꯝꯗ ꯆꯥꯗ 92ꯒꯤ ꯄꯥꯛ ꯆꯥꯎꯕ ꯃꯐꯝꯁꯤꯡꯗ ꯆꯪꯕ ꯌꯥꯗꯅ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯤꯔꯩꯕꯥꯛꯇꯒꯤ ꯂꯣꯟꯅ ꯆꯪꯂꯛꯈꯤꯕ ꯆꯤꯡ ꯀꯨꯀꯤꯁꯤꯡꯅ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯁ꯭ꯇꯦꯇꯁ ꯐꯪꯗꯨꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯨꯝꯖꯥ 2019ꯗ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡ ꯊꯣꯛꯂꯛꯄꯗꯒꯤ ꯎꯃꯪ ꯂꯥꯏꯒꯤ ꯂꯥꯏꯐꯝ 350 ꯍꯦꯟꯅ, ꯁꯅꯥꯃꯍꯤ ꯂꯥꯏꯁꯪ 5,500, ꯍꯤꯟꯗꯨ ꯂꯥꯏꯁꯪ 90 ꯑꯃꯗꯤ ꯆꯔꯆꯁꯤꯡ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈꯤ ꯍꯥꯏꯅꯁꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯦꯃꯣꯔꯦꯟꯗꯝꯒꯤ ꯀꯣꯄꯤ ꯑꯗꯨ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MPꯁꯤꯡ, ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯗꯁꯨ ꯄꯤꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯔꯦꯕꯤꯁ ꯂꯩꯅꯥꯅ ꯃꯤꯑꯣꯏ 3 ꯁꯤꯔꯦ, ꯀꯌꯥ ꯑꯃꯅ ꯂꯩꯀꯠꯅꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯖꯅꯨꯋꯥꯔꯤ ꯊꯥꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅ꯭ꯌꯨ ꯖꯥꯎꯕꯦꯡꯗꯒꯤ ꯁꯟꯗꯣꯔꯛꯄ ꯍꯨꯏ ꯑꯃꯗꯤ ꯍꯧꯗꯣꯡꯗꯒꯤ ꯁꯟꯗꯣꯛꯄ ꯂꯩꯅꯥ ꯔꯦꯕꯤꯁꯅ ꯃꯤꯑꯣꯏ 3 ꯁꯤꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 700ꯀꯤ ꯃꯊꯛꯇ ꯂꯩꯅꯥ ꯑꯁꯤ ꯅꯥꯕꯗꯒꯤ ꯂꯩꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕꯒ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯍꯩꯔꯣꯛ ꯄꯥꯠ 3 ꯎꯌꯣꯛꯆꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯕ ꯑꯃꯒꯤ ꯀꯗꯔꯁꯤꯡꯅꯤ ꯆꯤꯡꯅꯕꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ꯫ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯗ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯂꯣꯠꯐꯝ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯀꯦꯝꯞ ꯑꯃ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯗꯤ ꯒꯥꯔꯤ 3, ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯗ ꯎꯌꯣꯛꯆꯤꯡꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯕꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯉꯩ ꯆꯩꯔꯛꯇ ꯂꯥꯜꯍꯧꯕꯅꯤ ꯆꯤꯡꯅꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫